Matamgi Manipuri Wari channel asibu tangbiliba khwai pumnamakpu taram nokjari ngasi samhausagam Tangjabini Nakada taragani thoi suba tangkak amuk puduna lakjari mayam punna taminarase Khambana machanupabo airport phawba thiluraga halakle Poireisho Delhi ki damak Imphal thadokirame pung 8 gi flight tuda halakpagi lambi tani khamba magi phone du law thoraklaga magi nupi de call tawri hello moi papa nang get loksila galeramo ai ngak le ready horaglani hoi leramagi moi babo nangi thau satabagi haunabi dele tawbido adu tawdana muk lernu ko sasa loksila magane get lepam thame asiaraga call du thamkhirami khamba hema sa tho tu changkhraga phanik am hongdokladuna thoragni get to salon sem loiraba matung makhongna tapna magi nupa lakpa ngai boina thoragli minute 10 mangai raba matung khambasu gari thaujilakle kadai chase haino asugam ngana kada ka khalawni mama hema gari gi thongdu hangna duna ka khalakne ayuk sida kana gi sen thawbo mu chat se haino ma baba sel thawbo na tine chatoisi nupi pam thaiba chatoini haima adugi already ngasai na harak pa andro moi baba phane ka se upudegi ahanba senadriba phira karino ma salamni dana khamba gari thawna yare ki dorke hojik selu du su phajare oh moi babung na khangda wa khar lei adu dane aina hariba se yare se tumin tongang gari ga do mani thonglom dagi changnanglaga machana pibu kawrakle aton nang butawra ne he amta thoro lawn he mapanda nang bo Ireish mapana kawbudu taadona prap imungdagi thorakle Baba aibu kawra kawi ibana kawi kai haige baba ado mani mai thongda sawbagi mami amata tadan hanglakli ichabo hana khangnaba ka leibrane irei mapagi khangna hangba manba wahang aduda handakti kari khumgani khan hoihak lei khumune ipadi ikai ganune asingboda dum khumo irei let kadawduna baba lei irei na khumge haidona hek torpaga makhoi shumangduda car ma thaujalakle mapa majani do thaujalakle ba car duda animang ngakna miding thamnakle gari gi thongdo hangdokduna hemaga khambaga kumakpo obaduda manina aidi kana oiraboi khalure ta khambaga itei magoire Majana pida onseladuna amak sairakli aton pita loktholu chang nang mamaga nani gadi aduga cha hawbam talo hei lakthokdana lakpani nang mamaga nani gasi pithakisi irei imungdagi morani lokthoklaraba matung mangona thamlamlaga imungda mukchangkiduna chakhumda chalona batawre wamta ngangda mateng manam ani do prapra mangonduda ka khalaklaga ireina tharama morado mapam hongduna phamni aduga khambana hairakle hojik imungda jangkridora mania nangina chanu pise hoi mane ta khamba hemana mok marau leina masakadi adum phajaini he na chanu pise mania mani di cham na dum khumnakle ta khambaga itei magana aigi chabunung sibibage adum haibirin masakti kashu phajadamni da phajaida konana thi hairinu mana masak phajabaini ne ina khomenu pa phabangami base Hemana mokkochi kotun hairakle sak phana phajarabaso rasi phana leirabasune aigi mungi maude manoi ba pamdene khoina mani heman hairakle bawado gyanta bangam teduna kari noi teima hairiba wasiba nanawdi gyanta bangam jadra khamana sat oktuna samdawani mani nangina chanu pisiga aigi chanu paga pakhang leisa oibagi adu khangnarba malida Makhoi ani na khangnaba asi mama mapa oiriba ekhoinadi makhoi ani gi mari asi kaya pamdaba haitare aduna ngasi haiba numitsidagi ichanupade yetpira anuna haigi haidana laklibani nangna tei makhoi ani changdana laklibasi mani ngai haki mamangda lekai mina hairakiba wa aduga hauji khamban hairaklisiga chapmana basida tumin lukthaduna tari khambasa wa makham tarakli isam hek hairabada mania nangi na chanupise aigi yumgi mau oibati pamdedo matiksu chadi yumdugi mau oibada aduna ngasi haujik mikupsidagi hauna aigi ichanupaga pau phangnadanaba nangna khara hayu
ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯜꯂꯣꯏꯕꯗ ꯆꯣꯞꯂꯣꯏꯗꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯤ꯫ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯅꯨꯀꯣ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯅꯕ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯅꯤ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯂꯦ꯫ ꯇꯥ ꯈꯝꯕꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯒꯤꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ꯫ ꯇꯥ ꯈꯝꯕꯒ ꯏꯇꯩꯃꯒꯅ ꯉꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯤꯔꯕꯗꯒꯤ ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯈꯪꯖꯔꯦ꯫ ꯃꯇꯨꯡꯒꯤ ꯏꯆꯥꯅꯨꯄꯥꯒ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯗꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯉꯁꯤ ꯐꯥꯎꯗ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯍꯦꯛ ꯇꯣꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ꯫ ꯑꯩ ꯍꯥꯏꯖꯒꯦ ꯇꯥ ꯈꯝꯕ꯫ ꯑꯗꯨꯒ ꯇꯥ ꯈꯝꯕꯒꯤ ꯏꯇꯩꯃꯒꯅꯁꯨ ꯏꯆꯥꯅꯨꯄꯥꯗ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯏꯔꯩꯁꯨ ꯆꯥ ꯍꯩꯔꯒ ꯄꯨꯊꯣꯔꯛꯄꯗ ꯃꯄꯥ ꯍꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯧꯕꯗꯒꯤ ꯇꯥꯍꯧꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯍꯧꯔꯝꯃꯤ꯫ ꯏꯔꯩ ꯃꯄꯥꯕꯨ ꯀꯤꯖꯕꯁꯨ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯤ ꯃꯤꯀꯨꯞꯇꯨꯗ꯫ ꯃꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯂꯤ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯊꯥꯡꯖꯤꯟꯈꯤꯕꯅꯤ ꯃꯩꯁꯥꯂꯛꯁꯤꯗ꯫ ꯈꯥꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯏꯁꯥꯅ ꯌꯥꯅ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯅꯤ ꯈꯟ ꯃꯩꯁꯥ ꯑꯁꯤ ꯏꯁꯥꯅ ꯌꯥꯅ꯫ ꯍꯦꯃꯥꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ ꯋꯥꯁꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯅꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯥꯡꯕꯗ ꯒ꯭ꯌꯥꯟꯁꯦ ꯇꯥꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯩ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯛꯇꯅꯕ ꯃꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯃꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯃꯅꯤ ꯑꯩꯒꯤ ꯃꯧꯗꯤ ꯃꯥꯒꯨꯝꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯀꯛꯏ ꯂꯩꯈꯣꯝ ꯃꯔꯛꯇ ꯆꯥꯎꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯃꯅ ꯏꯃꯧ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯄꯩꯁꯥ ꯄꯥꯏꯕꯤ ꯊꯕꯛ ꯇꯧꯕꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯃꯅꯤ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯉꯥꯡꯗꯕꯅꯤ꯫ ꯃꯤꯅ ꯐꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯁꯨ ꯃꯥꯅ ꯉꯥꯛꯄꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯕꯨꯛ ꯇꯞꯄ ꯁꯧꯒꯟꯗꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔ ꯃꯥꯜꯂꯤ꯫ ꯈꯨꯝꯂꯛꯂꯤ ꯌꯥꯝ ꯆꯤꯡꯂꯦꯝꯅ꯫ ꯏꯇꯩꯃ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ꯫ ꯅꯅꯥꯎ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯅ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯥꯎ ꯐꯥꯎꯅꯍꯜꯂꯣꯏ ꯃꯄꯥ ꯑꯩꯅ꯫ ꯑꯩ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯉꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯨꯅ ꯂꯥꯛꯆꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯏꯝꯐꯥꯜꯗꯒꯤ ꯂꯦꯛꯆꯔꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯋꯥꯔꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯑꯃꯅ ꯏꯇꯩꯃ ꯍꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯆꯥꯎꯔꯛꯄꯤ ꯀꯒꯤ ꯆꯨꯕꯤ ꯂꯥꯏꯔ ꯆꯨꯗꯅꯕꯤ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯂꯩꯇꯣꯝ ꯁꯥꯠꯂꯛꯄꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯨꯅꯤ꯫ ꯍꯦꯃꯥꯗꯣ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯏꯅꯥꯎꯅꯤ ꯈꯟꯗꯨꯅ ꯍꯥꯟꯅ ꯍꯩꯍꯧꯕꯒꯤ ꯋꯥꯅꯤꯗ꯫ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯦꯛꯆꯔꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯄꯤꯛꯄ ꯃꯤꯒꯤ ꯍꯧꯅꯕꯤ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯉꯥꯎꯕꯤꯗꯨꯅꯤꯅꯦ ꯅꯣꯏꯒꯤꯁꯤꯗꯤ ꯍꯥ? ꯆꯥꯎꯊꯣꯛꯄꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ ꯏꯇꯩꯃ꯫ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯗꯣ ꯂꯦꯛꯆꯔꯔ ꯑꯣꯏꯕꯗꯨꯗ ꯃꯀꯨꯕꯣꯛ ꯑꯃ ꯑꯣꯏꯅ ꯈꯔꯗꯤ ꯆꯥꯎꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ꯫ ꯑꯗꯨꯒ ꯑꯃꯅ ꯏꯇꯩꯃ ꯑꯄꯤꯛꯄ ꯃꯤ ꯍꯥꯏꯁꯤꯗꯤ ꯂꯥꯏꯔꯕ ꯃꯤꯗꯣ ꯑꯗꯨ ꯑꯄꯤꯛꯄ ꯃꯤ ꯅꯠꯇꯦ꯫ ꯑꯄꯤꯛꯄ ꯃꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯇꯩꯃ ꯍꯣꯏꯒꯨꯝꯕ ꯃꯤꯁꯤꯅꯤ ꯑꯄꯤꯛꯄ ꯃꯤ ꯍꯦꯛ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯍꯦꯃꯥ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯃꯧ ꯑꯣꯏꯈꯤꯗꯧꯔꯦ ꯇꯥꯕꯗ ꯃꯤꯍꯧ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯈꯝꯕꯟꯕ ꯄꯣꯔꯛꯂꯤ꯫ ꯃꯤꯅ ꯌꯥꯏꯐꯈꯤꯗꯧꯔꯦ ꯈꯪꯂꯛꯄꯗꯨꯗꯩꯗꯤ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯂꯒ ꯏꯜꯂꯤꯕ ꯃꯐꯤꯒꯗꯣ ꯃꯅꯤꯗ ꯀꯟꯁꯤꯜꯂꯝꯂꯒ ꯍꯦꯃꯥꯗꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯝꯕꯁꯨ ꯃꯅꯤꯗ ꯃꯃꯤꯠꯇꯨ ꯄꯩꯅꯤꯡꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯈꯝꯕꯒ ꯍꯦꯃꯥꯒꯗꯣ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯕꯒ ꯃꯅꯤ ꯑꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯇꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯇꯣꯟ! ꯑꯇꯣꯟ! ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯃꯄꯥꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯇꯥꯕꯗ ꯏꯔꯩꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯠ ꯄꯨꯊꯣꯛꯂꯛꯄꯒꯤ ꯄ꯭ꯂꯦꯠꯇꯣ ꯃꯄꯥꯕꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯃꯈꯨꯠ ꯑꯗꯨꯁꯨ ꯊꯛ ꯅꯤꯛꯂꯤ꯫ ꯃꯄꯤꯗꯨꯃꯁꯨ ꯆꯥꯗꯨꯗ ꯇꯨꯞ ꯇꯥꯁꯤꯜꯂꯤ꯫ ꯏꯔꯩ ꯃꯄꯥꯅ ꯃꯥꯕꯨ ꯀꯧꯕ ꯂꯦꯞꯈ꯭ꯔꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯗꯨꯅ ꯆꯥꯗꯨ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯅꯤ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯁꯨꯃꯥꯡ ꯃꯆꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯆꯩꯗꯨ ꯈꯣꯡꯒꯠꯂꯗꯨꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫
ꯑꯇꯣꯟ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪ ꯍꯥ ꯏꯔꯩ ꯀꯤꯅ ꯃꯈꯣꯜꯒꯗꯨ ꯅꯤꯛꯂꯗꯨꯅ ꯕꯥꯕꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯃꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯄꯥꯏꯔꯛꯄ ꯆꯩꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯆꯤꯟꯅꯁꯨ ꯁꯣꯜꯂꯦ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯕ ꯅꯪꯅ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯛ ꯄꯥꯝꯃꯨꯔꯤꯗꯨꯕꯣ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯏꯕ ꯋꯥꯅ ꯅꯃꯥ ꯌꯥꯎꯗꯅ ꯁꯦꯟꯅꯖꯔꯛꯏꯁꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯃꯥꯡ ꯐꯝꯍꯟꯅꯕꯔꯥ ꯂꯥꯏꯔꯕꯤ ꯅꯪꯗꯤ ꯅꯪꯒ ꯅꯇꯤꯛ ꯅꯄꯥ ꯆꯥꯕ ꯅꯨꯄꯥ ꯄꯥꯝꯃꯨꯕ ꯌꯥꯗ꯭ꯔꯣ ꯅꯔꯥ ꯂꯩꯇꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯁꯪꯒꯣꯝ ꯆꯥꯅꯤꯡꯂꯤꯔꯨꯕꯅꯣ ꯅꯪ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯃꯤꯅ ꯏꯊꯛ ꯊꯣꯡꯂꯛꯇꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯏꯔꯩ ꯃꯄꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ ꯕꯥꯕꯥ ꯑꯩ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ ꯑꯩ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ ꯑꯩ ꯂꯥꯜꯂꯤ ꯕꯥꯕꯥ ꯑꯩ ꯂꯥꯜꯂꯤ ꯍꯦꯛ ꯂꯥꯡꯕ ꯃꯈꯩ ꯃꯄꯥꯒꯤ ꯃꯈꯣꯡꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯉꯥꯡꯂꯝꯕ ꯋꯥꯉꯥꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯍꯜꯂꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯕꯁꯨ ꯃꯥ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯕꯗꯤ ꯂꯦꯞꯇꯦ ꯏꯔꯩ ꯃꯄꯥꯅ ꯐꯨꯕꯒꯤ ꯆꯩ ꯃꯔꯝ ꯇꯥꯕꯅꯤ ꯃꯁꯥꯗꯨ ꯉꯁꯤꯗꯤ ꯃꯄꯥꯕꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯆꯩꯅꯥ ꯐꯥꯎꯕ ꯐꯥꯎꯈꯤꯗꯕꯅꯤ ꯃꯁꯥꯗꯣ ꯃꯆꯥꯅꯨꯄꯤ ꯐꯨꯔꯤꯕ ꯆꯩ ꯑꯗꯨꯁꯨ ꯃꯇꯤꯛ ꯇꯦꯛꯂꯤ ꯑꯗꯨ ꯐꯥꯎꯕ ꯂꯦꯞꯇꯕꯅꯤ ꯐꯨꯕ ꯃꯆꯥꯕꯨ ꯃꯥꯁꯨ ꯃꯁꯨꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯒꯤ ꯂꯩꯀꯥꯏꯗ ꯃꯁꯨꯅꯨꯄꯤꯅ ꯄꯨꯅꯕꯅꯤ ꯍꯥꯏꯗꯅ ꯐꯅꯦꯛ ꯐꯤ ꯐꯖꯕ ꯌꯦꯡꯕ ꯂꯩꯀꯥꯏꯗ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯧꯅꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯩꯁꯨꯗꯨ ꯁꯨꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯗꯣꯛꯂꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯍꯩꯃꯅꯤꯌꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯕꯨ ꯑꯗꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯅꯦ ꯍꯩ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯍꯩ ꯃꯅꯤ ꯅꯣꯡꯃꯇ ꯃꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯗꯕꯗꯣ ꯉꯁꯤꯗꯤ ꯈꯨꯝꯂꯛꯂꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯗꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯩꯔꯨꯞ ꯈꯣꯡꯂꯤꯕꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕꯁꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯐꯨꯔꯛꯇꯣꯏꯁꯤ ꯃꯅꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯤꯕꯣ ꯅꯣꯡꯃꯇ ꯅꯆꯥꯗ ꯅꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯅꯪꯅ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯔꯕꯅꯤꯅꯦꯀꯣ ꯇꯧꯅꯨ ꯅꯆꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯅꯅꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯅꯨꯀꯣ ꯅꯪ ꯏꯃꯥ ꯅꯪꯅ ꯈꯪꯄꯣꯠꯇꯦꯗ ꯅꯁꯨ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯃꯤꯟꯅꯔꯤꯁꯦ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯠꯂꯤ ꯀꯔꯤ ꯁꯦꯠꯂꯤ ꯌꯦꯡꯗꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯉꯝꯃꯦꯗꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯝꯃꯨꯕꯒꯤ ꯉꯁꯤꯗꯤ ꯃꯤꯅ ꯃꯥꯕꯨꯁꯨ ꯀꯌꯥ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯃꯤꯕ ꯃꯥꯗꯤ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯣꯏ ꯃꯃꯥꯏꯁꯤꯗ ꯑꯩꯗꯤ ꯌꯨꯝꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯣꯏꯗꯣꯔꯦ ꯍꯌꯦꯡ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯪꯅꯔꯛꯀꯗꯕꯁꯤꯡꯗꯨ ꯈꯜꯂꯒ ꯃꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨ ꯊꯥꯗꯔꯝꯂꯒ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯑꯇꯣꯟ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯈꯨꯠ ꯆꯤꯛꯃꯛꯅ ꯍꯥꯠꯀꯅꯤ ꯃꯥꯒ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯔꯝꯃꯤ ꯍꯥꯏꯔꯛꯄꯗ ꯉꯁꯤꯗꯒꯤ ꯐꯣꯟꯁꯨ ꯄꯥꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯎꯃꯥ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕꯤ ꯃꯁꯨꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯛꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯦ ꯑꯇꯣꯟ ꯉꯁꯤꯐꯥꯎꯅ ꯃꯪꯗ ꯐꯥꯎꯕ ꯎꯒꯅꯤ ꯈꯜꯂꯨꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯃꯤꯃꯥꯡꯗ ꯎꯔꯤꯕꯁꯤꯕꯣ ꯅꯄꯥꯅ ꯌꯥꯗꯕ ꯀꯔꯝꯕ ꯊꯕꯛ ꯇꯧꯔꯨꯒꯦ ꯅꯪꯕꯣ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯑꯃꯨꯛꯇ ꯀꯣꯏꯗꯅ ꯃꯁꯨꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯒ ꯃꯁꯨꯅꯨꯄꯤꯒꯤ ꯐꯃꯨꯡꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯤ ꯏꯐꯥ ꯐꯥꯔꯕ ꯃꯁꯨꯅꯨꯄꯤꯒꯤ ꯃꯁꯝꯗꯣ ꯈꯨꯏꯔꯕ ꯃꯈꯨꯠꯇꯨꯅ ꯁꯦꯝꯕꯤꯔꯤ ꯃꯦꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨꯃꯁꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯤ ꯎꯃꯥꯅ ꯑꯇꯣꯟ ꯅꯪꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ ꯅꯄꯥꯅ ꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯤꯕꯣ ꯍꯥ ꯏꯔꯩꯁꯨ ꯑꯔꯣꯠꯄ ꯋꯥ ꯑꯝꯇ ꯊꯝꯗꯅ ꯃꯕꯣꯛꯇ ꯂꯣꯏꯅꯃꯛ ꯇꯝꯂꯝꯂꯤ ꯋꯥ ꯄꯨꯝꯕ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯝꯗꯨꯗ ꯃꯕꯣꯛꯀꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯎꯃꯥꯁꯨ ꯃꯁꯨꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ ꯃꯁꯨꯅꯨꯄꯤꯒꯤ ꯈꯜꯂꯒ ꯃꯉꯣꯟꯗ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯤ ꯃꯁꯨꯕꯨ ꯆꯦꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯤ ꯃꯥꯒꯤ ꯃꯊꯥꯗꯨꯗ ꯄꯦꯟꯅ ꯀꯞꯆꯔꯁꯅꯨ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯃꯆꯤ ꯂꯦꯡꯗꯅ ꯃꯁꯨ ꯃꯕꯣꯛ ꯑꯅꯤꯗꯨ ꯂꯩꯔꯕ ꯃꯇꯨꯡ ꯎꯃꯥ ꯇꯞꯅ ꯃꯁꯨꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯤ ꯑꯇꯣꯟ ꯏꯔꯩꯁꯨ ꯃꯕꯣꯛꯅ ꯀꯧꯔꯛꯂꯤꯕꯗꯨ ꯃꯈꯣꯟ ꯏꯁꯤ ꯈꯨꯝꯂꯛꯂꯤ ꯀꯩ ꯍꯥꯏꯒꯦ ꯕꯣꯛ ꯑꯕꯣꯛ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯨꯒꯦꯀꯣ
ꯃꯕꯣꯛꯅꯤꯁꯤꯡ ꯑꯁꯥꯕ ꯂꯧꯔꯨꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯕꯣꯛꯄꯨ ꯀꯣꯜꯂꯝꯕ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯎꯃꯥ ꯆꯩꯁꯨꯗꯒ ꯇꯞꯂꯤ ꯇꯞꯂꯤ ꯀꯤꯆꯟꯗ ꯆꯠꯂꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯐ꯭ꯂꯥꯁꯇꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯈꯔ ꯍꯩꯗꯣꯔꯛꯂꯒ ꯐꯗꯤ ꯑꯃꯒ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯇꯞꯅ ꯇꯞꯅ ꯃꯆꯥꯅꯨꯄꯥꯅ ꯃꯁꯨꯅꯨꯄꯤꯗ ꯐꯨꯕꯒꯤ ꯇꯥꯔꯤꯕ ꯆꯩꯐꯝꯁꯤꯡ ꯑꯗꯨꯗ ꯐꯗꯤꯗꯨꯅ ꯇꯧꯔꯒ ꯍꯤꯒꯥ ꯍꯤꯛꯕꯤꯔꯤ꯫ ꯅꯥꯕ꯭ꯔꯅ ꯍꯤ ꯑꯇꯣꯟ? ꯏꯔꯩ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯁꯨꯒꯠꯂꯗꯨꯅ ꯌꯥꯝ ꯅꯥꯏꯌꯦꯕꯣ꯫ ꯎꯃꯥ ꯃꯁꯨꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯅꯪꯅꯦ ꯅꯪꯒꯤ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯦ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨꯀꯣ꯫ ꯉꯁꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯩ ꯅꯪꯕꯨ ꯅꯄꯥꯅ ꯐꯨꯕꯁꯤꯗ ꯅꯪ ꯋꯥꯈꯜ ꯄꯤꯛꯊꯗꯨꯅ ꯅꯊꯟꯗ ꯁꯤꯖꯒꯦꯒꯗꯤ ꯈꯟꯒꯅꯨꯀꯣ ꯑꯇꯣꯟ꯫ ꯈꯜꯂꯣꯏꯌꯦꯕꯣ꯫ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯐꯨꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯌꯦꯕꯣ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯗꯦꯜꯂꯤ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯃꯃꯣꯒ ꯂꯣꯏꯅꯅ ꯃꯥꯅ ꯂꯩꯒꯗꯕ ꯍꯣꯁꯇꯦꯜꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯣꯁꯇꯦꯜꯗꯨ ꯊꯤꯗꯨꯅ ꯌꯧꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯃꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥ ꯇꯦꯛꯇꯦꯛ ꯀꯥꯏꯗꯅ ꯍꯣꯁꯇꯦꯜ ꯌꯧꯔꯦ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯏꯔꯩꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯣꯏꯔꯩ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥ ꯐꯣꯟ ꯃꯩ ꯌꯥꯎꯗꯕꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯕ ꯑꯣꯏꯔꯝꯂꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯈꯟ ꯐꯣꯟꯗꯣ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯔꯣꯖꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯅꯤꯜꯗꯣ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯟꯇꯅ ꯏꯕ ꯗ ꯄꯥꯋꯔꯁ ꯑꯣꯐ ꯗꯤ ꯃꯥꯏꯟ ꯂꯥꯏꯔꯤꯛꯇꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯨꯝ ꯄꯥꯔꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯖꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯇꯥꯟ ꯀꯥꯏꯕ ꯃꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯑꯀꯥꯏꯕ ꯄꯤꯔꯔꯤ꯫ ꯂꯥꯏꯔꯤꯛꯇꯣ ꯎꯞꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧꯔꯤ꯫ ꯍꯜꯂꯣ ꯄꯥꯏꯂꯣꯠꯅ? ꯚꯥꯏ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯣ? ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯧꯕ? ꯑꯁ ꯃꯤꯅ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯧꯅꯦ ꯍꯥꯏꯔꯧꯔ ꯍꯥꯏꯔꯒꯅꯨꯔꯣ? ꯍꯥꯏꯔꯛꯑꯣꯀꯣ ꯀꯣꯊꯔꯒ ꯂꯩꯇ꯭ꯔꯁꯨ꯫ ꯔꯣꯖꯤꯗꯣ ꯃꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯌꯥꯝ ꯀꯞꯄꯤ꯫ ꯅꯪꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ ꯀꯥꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯒꯅ ꯇꯣꯛꯑꯁꯤ꯫ ꯔꯣꯖꯤꯅ ꯂꯧꯈ꯭ꯔꯤꯕ ꯐꯤꯔꯦꯞꯁꯤꯁꯨ ꯑꯔꯥꯟꯕ ꯑꯝꯇꯗꯤ ꯅꯠꯇꯦꯗ꯫ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯃꯤꯅꯕꯨꯗꯤ ꯃꯥꯅ ꯂꯥꯜꯂꯦꯅ ꯍꯥꯏꯒꯅꯤ꯫ ꯂꯥꯜꯂꯤꯁꯦ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯅꯤ꯫ ꯊꯝꯃꯒꯦ ꯃꯥꯒꯤ ꯋꯥ ꯇꯃꯛꯇ ꯑꯣꯏꯔꯗꯤ꯫ ꯉꯥꯏꯈꯣ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯅꯪꯉꯣꯟꯗ ꯈꯔ ꯇꯝꯕꯤꯌꯣꯅ꯫ ꯄꯨꯅꯤꯜ ꯅꯣꯛꯅꯤꯡꯅꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯑꯩꯉꯣꯟꯗ? ꯅꯣꯏ ꯑꯅꯤꯒꯤ ꯀꯥꯏꯅꯕꯒꯤ ꯃꯔꯝꯁꯦ ꯅꯣꯏ ꯄꯥꯕꯨꯡꯒ ꯃꯣꯏꯒꯤ ꯄꯥꯕꯨꯡꯒ ꯌꯥꯅꯗꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯃꯥꯏꯅ? ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯥꯅ ꯁꯤ ꯈꯛꯇꯃꯛꯅꯤ ꯍꯥꯏꯔꯝꯃꯤꯁꯦ꯫ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯑꯩ ꯍꯪꯉꯒꯦ꯫ ꯍꯣꯏ ꯍꯣꯏ